ꯇꯟ ꯑꯃ ꯍꯧꯔꯒ ꯑꯗꯨꯒ ꯑꯉꯧꯕ ꯑꯃ ꯇꯧꯒꯦ ꯑꯉꯧꯕꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯌꯣꯡꯆꯥꯛꯁꯤ ꯃꯀꯨ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛꯁꯤ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯅꯦ ꯑꯂꯨꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯉꯧꯔꯅꯤ ꯇꯟꯒ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯆꯥꯔꯒ ꯇꯧꯔꯒ ꯆꯥꯅꯕꯀꯣ ngồi đây sẽ nha đây sẽ đặt luôn hấp rất là đẹp một chút moro hấp rất đẹp moro thấy ra cũng phải hấp đi ha đi nè máy rồi là hấp đấy mềm lồi đấy hả gì tan gừng hầu của số chỉ là lồi đấy có lồi đấy được cả từ ngô bơ sẽ lấy đấy em ngô bơ sẽ tan sẽ hầu tôi mang rồi em xin đi chắc hồi giờ chắc thôi kìa rồi cái số mà thằng thằng số miếng mình em ấy cái kobi mà soi quite fast thắt ra bờ đó rồi tu mà không thế này cái nó tao đấy nhà lạc tới đấy mà tu mà không thì phải tin chắc sẽ lấy ra hanu sẽ lấy ra smile tao cả nhà sẽ lạc tới rồi tu sẽ số nắp nắp lau bông cái thô cái này anh tao đấy ngay thế ama budi phải giờ lấy đi bọc rồi tu xí điệu ngay thế ಅದು ಸಹಿತ ama hầu lấy đấy xí này thắt dần lại cái rồi xí sẽ đông tất cả dùng dần với ai cái đó không đi tu ngay thế xí lấy tu mà xôi thì mẹ em trộn ra rồi mẹ em tôi anh hàng complex crop này complex hầu này complex anh mà không được lấy bác sĩ hấp dẫn bị bệnh kita tu complex xí lấy rồi anh phải ta cho mà học cái lấy phật bay Thaba này phật bay đi cái nó tao ngâm được hình băng ngâm được lại không ăn chút gì cái đấy chỉ hơi mà thằng tôi thảo là cái số máy đông dùng dần một điểm mà thật tại mẹ compre mà nó xí lấy tu pura hình bì rồi đi phải nè brang brang cái chọc khật vào tu máy tao bì rồi đi phải nè mẹ mà đâu mà thật cái là ông thà rồi sẽ ai có bì đó thà dần luôn cái मैम इता नुगी ने नपाकपी चार पामे हाये अदो नपाक स्टे हौरिसिदगी दुम इबानी खाइना दोइने अदो मांगोंदा पाम्बी मरी मंगाम पीग्रगा इगोंदा खराम थमौदोइने अदुमाइना असिदा कॉम्पैक्ट पाम्बी म लैरेबो दो असिदा कॉम्पैक्ट पाम्बी म लैरे सिसे ओइने इतादा पीग्रनी सिदा लैरे पाम्बी तरु खक फुएबको मनासि लौथो हौदोइने मनासि याव थारदिने पटकनीबा दुदुना सि कॉम्पैक्ट सिमगा हापगे लेबाक से यावना ने लौगे तौबनी अदुगा कोबी मसोय का हापतोइनी को कोबी मसोय ममांग दा थाबदो लोय पुपट पट लेरमेबको कुइना मतम चंगबगी अदो सिददी पाम्बी सि खता ngaire मथक्ता गी ओइन हेउगे कोबी मसोय दो थत मथक्ता गी ओइन थतलुगे हाबा थेउगे हाबा को सिदगी कोबी मसोय से थेगे तो ꯁꯤ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯁꯦ ꯊꯥꯈꯤꯗꯣꯏꯅꯦ ꯌꯥꯝ ꯑꯌꯥꯡꯕꯗꯤ ꯌꯧꯅꯕꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯤꯒꯩ ꯍꯦꯛꯑꯦꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯅꯄꯥꯛꯄꯤꯗꯨꯅ ꯑꯩ ꯁꯤ ꯀꯛꯊꯠꯂꯦꯀꯣ ꯑꯗꯨꯒ ꯂꯩꯕꯥꯛꯁꯦ ꯇꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯂꯩꯕꯥꯛꯁꯦ ꯂꯩꯕꯥꯛ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯆꯥꯛꯍꯥꯎꯁꯦ ꯌꯥꯝꯗꯤ ꯑꯩꯒꯤ ꯂꯩꯕꯗꯨꯗꯩ ꯈꯇꯪ ꯌꯦꯟꯅꯔꯦ ꯑꯗꯨꯒ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯇꯨ ꯀꯣꯝꯄ꯭ꯔꯦꯛ ꯑꯅꯤꯗꯨꯗꯒꯤ ꯀꯣꯝꯄ꯭ꯔꯦꯛ ꯑꯃꯃꯝ ꯈꯣꯏꯕꯥꯅꯤ ꯌꯦꯟꯅꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯕꯤꯁꯦ ꯌꯨꯡꯖꯟꯒꯦꯗꯤ ꯃꯈꯣꯡꯁꯦ ꯂꯩꯕꯥꯛ ꯌꯣꯝꯕꯤꯒꯦꯕ ꯈꯇꯪ ꯀꯣꯕꯤꯁꯦ 10 ꯃꯨꯛꯇꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯅꯤ ꯈꯇꯪ ꯍꯤꯡꯉꯒꯁꯨ ꯑꯍꯨꯝ ꯈꯇꯪ ꯍꯤꯡꯉꯒꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤꯀꯣ ꯏꯇꯥ ꯀꯣꯕꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯊꯥꯕꯗꯨꯗꯅꯦ ꯄꯠꯄꯗꯨꯗ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯊꯥꯔꯤꯅꯦ ꯁꯤ ꯐꯖꯅ ꯌꯣꯝꯖꯜꯂ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯠ ꯈꯨꯊꯥꯁꯦ ꯈꯪꯍꯧꯗꯕ ꯐꯠ ꯂꯥꯎꯅ ꯊꯥꯅꯤꯡꯉꯛꯄꯒꯤ ꯀꯩꯅꯣꯅꯤ ꯀꯣꯕꯤ ꯄꯠꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯣꯝꯄ꯭ꯔꯦꯛꯁ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯃꯌꯥꯝ ꯀꯩꯝ ꯂꯩꯇꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯎꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯄꯦꯛꯇꯤ ꯃꯣꯏ ꯑꯥꯗ ꯑꯗꯨꯝ ꯇꯧꯁꯜꯂꯅꯤꯕ ꯁꯨꯃꯥꯏꯅ ꯕꯣꯛꯁꯁꯦ ꯍꯥꯞꯈ꯭ꯔꯒ
ꯍꯧꯖꯤꯛ ꯏꯇꯥ ꯑꯅꯨꯒꯤ ꯑꯩ ꯄꯣꯠ ꯊꯥꯕ ꯂꯥꯛꯏꯁꯦ ꯁꯤ ꯂꯥꯛꯑꯦ ꯁꯤꯗꯅꯤꯀꯣ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯄꯣꯠ ꯊꯥꯐꯝꯅꯦ ꯑꯗꯣ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯅ ꯍꯥꯟꯅ ꯁꯤ ꯅꯛꯄꯗ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯁꯨꯝ ꯍꯣꯡꯗꯣꯛꯄꯗꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯂꯩꯇ꯭ꯔꯦ ꯑꯃꯗ ꯆꯠꯂꯨꯏ ꯑꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯅꯦꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗꯨꯒꯤ ꯅꯨꯃꯤꯠ 4ꯅꯤꯗ ꯌꯧꯅꯤ ꯍꯥꯏ ꯌꯧꯕꯤꯔꯗꯤ ꯐꯅꯤ ꯀꯣꯕꯤꯗꯣ ꯄꯠꯇꯅꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯦ ꯁꯤꯁꯤꯃ ꯄꯤꯔꯦ ꯃꯣꯏꯅ ꯁꯤꯃ ꯂꯧꯍꯧꯔꯦ ꯍꯧꯖꯤꯛ ꯊꯦꯡꯛ ꯌꯨ ꯊꯥꯔꯝꯃꯦ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯌꯨꯝꯗ ꯌꯧꯔꯒ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝ ꯌꯥꯗꯤ ꯁꯦꯝꯃꯛꯀꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯐꯤꯌꯔꯋꯦꯜ ꯃꯣꯏꯅ ꯆꯥꯛ ꯇꯧꯁꯦꯅ ꯍꯥꯏꯕꯗ ꯆꯥꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯇꯨ ꯄꯨꯔꯒ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯨ ꯄꯨꯁꯄꯥ ꯕꯥꯏ ꯕꯥꯏꯅꯤꯅ ꯌꯦꯡꯉꯛꯄ ꯌꯥꯏꯀꯣ ꯖꯌꯥ ꯍꯣ ꯖꯌꯥ ꯕꯥꯏ ꯕꯥꯏꯅꯤꯅ ꯌꯦꯡꯉꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏꯌꯦ ꯑꯣ ꯁꯨꯁꯤꯂꯥꯁꯨ ꯌꯨꯝ ꯆꯠꯇꯣꯔꯦꯌꯦ ꯄꯤꯛꯇ꯭ꯔꯨ ꯕꯤꯔꯌꯥꯅꯤ ꯑꯃꯁꯦ ꯌꯦꯡꯕ ꯃꯥ ꯕꯤꯗ꯭ꯌꯥꯅꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯕꯤꯅꯣꯂꯥꯏꯅ ꯃꯤꯁ ꯇꯧꯔꯅꯤ ꯍꯥꯏꯔꯛꯄꯅꯤꯀꯣ ꯏꯆꯦ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯝꯕ ꯕꯤꯅꯣꯂꯥꯏꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯝꯃꯒ ꯁꯨꯃꯥꯏꯅ ꯃꯥꯏꯁꯨ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯣ ꯑꯩꯅ ꯅꯣꯏꯗ ꯅꯣꯡꯃ ꯑꯃ ꯁꯤꯌꯔ ꯇꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯝꯇ ꯍꯣꯏ ꯍꯣꯏ ꯍꯥꯏꯈꯤꯒꯦ ꯅꯣꯡꯃ ꯑꯩꯅ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯐꯣꯟ ꯄꯥꯏꯔꯕꯣ ꯕꯤꯗꯥꯁꯃꯤ ꯐꯣꯟ ꯄꯥꯏꯔꯕꯣ ꯖꯌꯥ ꯐꯣꯟ ꯄꯥꯏꯔꯕꯣ ꯇꯨꯁꯤ ꯅꯨꯄꯤ ꯇꯥꯟꯅꯕꯒ ꯅꯪꯗꯕꯅꯤꯀꯣ ꯌꯧꯈ꯭ꯔꯕ ꯄꯥꯔꯇꯤ ꯂꯩꯍꯧꯔꯦ ꯕꯥꯏ ꯕꯥꯏ